Lakhipuronline puthokchaba September gi tang 18 thangje numit ki Khomjinba Pao tabirasi. Ahanbada maruiba Pao. All Assam Soccer Futsal Association Headquarter Lakhipur ki Tolenkhunda Nauna Saba Futsal ki office sangakre. All Manipuri Muslim Maira Paibi Sangstha Kasar gi Anisuba Mapok Kumon Thoram Yumsa Kaishan Namita Poilapul Community Hall da Pangthok Lagani. Basan Akham Production gi Anoba Music Video Album ama release tawkre. Miyam gi numit amadi Chinggi Luchingba Singi Thoram ngarang Jiribam da Pangthokre amasung Jiribam da palm oil pambi thabiganu haina miyam gi ba khongchet ama chatkre. Haujik mapungoi ba pau tabirasi. All Assam Soccer Futsal Association Headquarter Lakhipur gi Tolenkhunda laiba Futsal Sanabungda Nauna Saba loisilaba Futsal Office haunabi matung ina September gi tang 13 ngarang irai numita Lakhipur Nayak Ram GP President Ngangom Ongbi Grace Mi Debina fita kaktuna sangakre. Panbajai Office asi 15 Finance Scheme gi makhada lupa lakh mari galising yang kai humdoi chahumga kunmari sanction tawduna sakhibani. Thorom asida All Assam Soccer Futsal Association gi President Moirangthem Prajagovinna mifammapu aduga Ngangom Ongbi Grace Mi Debina Chief Guest oikhi. Guest of Honor oina Police Sabam Manithon Retired Major Irom Gormani Retired Police Inspector Oinam Birmani Retired SDO PHE Retired Professor Ngangom Basanta Kumar Saruyaki Loinana All Assam Soccer Futsal Association asigi Puri Sabam Manithon Retired Major na President aduga Ngangom Prajakishor Buna General Secretary Khanduna Anoba Executive Committee ma semkhre. Makha tabo oina Kamrup District Committee ki President Sanjib Horongbamga loinana Atai District Committee ki member amamamsu hairiba State Futsal Committee asigi Executive Member oiba haina mifamna warep lawki haina All Assam Soccer Futsal Association ki General Secretary Ngangom Prajakishor na khanghalakti. All Manipuri Muslim Maira Paibi Sangstha Kasargi Anisuba Mapok Kumon Thoram Lagliba September gi tang 12 Yumsa Kaishan Namita Poilapul Community Hall da Pangthok Lagani. Thoram Parengi Manungda Ayuki Thoramda Nurul Hok Chaudhary Retired Headmaster na Thoram Mapu aduga Sitara Begum President All Manipuri Muslim Women Development Organization Manipur na mithunglen oina saru yakani. Aduga Nungthilgi aphongba mifamda Jubeda Begum President All Manipuri Muslim Maira Paibi Sangstana mipamapoi bigani. Aduga Lakhipur ki Honorable MLA Sri Kausik Raina mithunglen oina saru yabigani. Lakhipur East ki Jila Parishad Kabrabam Anita Devi amadi Khamnu Bibi BDP Secretary Singirbona akhana bawangang loi oina saru yagani. Hairiba thorom asida lamdam asigi Maira Paibi singna saru yabinaba Loop ki President Jubeda Begum amasung General Secretary Regia Bibi na paujilagli. Basan Akham Production gi Anoba Music Video Album ama haukiba September gi tang 15 Sagolsen numita release tawkre. Boljur LP School da pangthokiba release tawbagi thoromda Meiteis Chamber of Commerce Assam gi General Secretary Okram Lakhikanta Bubu Karam Deepak Singh Basan Akham Production gi Advisor amasung Cameraman Sarugyakhi hairi. Tuna hairam nge hairam mi chat lam dai mi kupta kaya da waje ki ai gi thamoi shina ai ba ka tam lam re nang ai gi nungsiba shu halak lanu khana. Poilapul GP gi Ward number 4 da laiba PHC gi contractor deposit dip ki makhada thabak chathariba Jal Jiban Mission gi matangda lamdamasigi pauche amada ising phangde haina phonglakiba du yumpham yaudaba wafam ni haina yumsa kaisha nimita munna gwala gi yumda pangthokiba mifam amada laikai asigi nongyai singha Joy Jyoti Chaudhary William Sarkar Ajoy Das Keshav Golana chingba kunja singna phongdokre. Haujik jum chamri romda ising phanghalle haina su makhoina phongdokhi. অনুমানিক 400 মানে 400 জনে কানেকশন পাওয়ার নিউ কানেকশন দরকার।
District Administration Jiribamna ahum suba miyam gi numit amadi chingi luchingba singi thoram ngarang Jiribam District ki chingdong lekai da leiba DC Office Complex da mapung phana pangthokre thoram aduda ADC Jiribam Jameson Hangsing SDO Jiribam S Indrajit Singh ZEO Thaudam Amurasi Chanu W Anand Kumar Singh Executive Engineer Fed K Kiran Kumar Singh DGM MSPDCL M Devananda Singh SDC Borobekra Madi ate district level ki officer sing sarukjaki thauramda lau singu horticulture amasung soil conservation health social welfare na chingba department kayagi paikhatpa servicing CMHT PMGAY all age pension CM widow pension scheme amadi disability ka mari lainaba beneficiary singda kanaba kaya phangan ki hairi Jiribamda hectare kungi mathakta palm oil pambi thakibabu yaningdi haina phongtokladuna masina leibak lehaw amadi isingda mosilakpaga loinana miyoibagi hakjangda amangba kaya thogalakpana maram oiraga malemgi oinasu pambi asi thabagi athingba thamlakpa sida Manipur gi mafum kaya amadi Jiribamda su thajilakpana tungi mirolda lakadaba kaiba kaya amadi larik laisu gi mangal ningthina phangjadriba Lomi Ichilinau Singda Lana Lamjingba si Tobiganu Hairaduna Jiribamda Monitoring Community on Development Work Jiribamna Sindunangarang Miyamgi Oipa Kungsetama Student Organization Amadi Mongbung Khungangi Ima Meira Paibi Club Amadi MSU MSF Desam Amadi KSA Galoinana Apunbagi Oipa Kongchetama Ima Kaitel Jiribamdagi Hauraga Irabot Statue Dagi Akoibada Rally Chatkiba Galoinana Yaningdabagi Kholau Lauki Jiribamda lam hectare kun henbada oil palm pambi asi thajilakpa si yabangamloi masigi mahutta UB kwa ki homna chingbana mahut simbiu haina kolom khumanjau President Committee on Development Work in Jiribamna haike lana si Jiribamda su lokale Manipur gi manungda Jirida tanghalakpa si koi Jirida leiba praja singna hairiba plana si Jirida tobino haiduna Ayamda Khomjinba Maramdi Hairiba Palm oil si Thaba matamda Changda Kanadaba Amasung Lamda Kanadaba Mayamama Hairiba Posak Asidagi Pangbagi Maramna Hairiba Plana si Jirida Tobino Haiduna Jiridi Pradasina Yamda Khomjinba Apunbagi rally aduda Chaurakna miyoi chamgaga kunna sarukjaki khongset aduda Jiribamda palm oil pambi thabiganu haiba banner amadi play card kaya pairaduna khongset adu chatki Aroibada maruiba pau amukhanna All Assam Soccer Futsal Association Headquarter Lakhipuur ki Tolenkunda Nauna Saba Futsal ki office Sangakre All Manipuri Muslim Maira Paibi Sangstha Kasar ki ani suba mabok kumon thoram Yumsa Kaishan Amita Poilapul Community Hall da pangthok lagani Basan Akham Production ki Anoba Music Video Album ama release tawkre Miyam ki numit amadi Chingi Luchingba Singi thoram ngarang Jiribam da pangthokre amasung Jiribam da palm oil pambi thabiganu haina miyam ki oiba khongchet ama chatkre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare